ꯑꯩꯈꯣꯏꯅ WhatsApp ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯦꯗ ꯇꯧꯕꯤꯔꯛꯑꯣ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯍꯥꯏꯕꯗꯤ WhatsApp ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯂꯤꯡ ꯊꯥꯗꯣꯛꯑꯒ ꯂꯤꯡꯗꯨꯗ ꯃꯁꯥꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯗ ꯆꯪꯉꯒ WhatsApp ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩ꯫ ꯃꯗꯨ ꯂꯤꯡꯗꯣ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ WhatsAppꯇ ꯆꯪꯕꯤꯔꯣ꯫ WhatsApp ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯅꯔꯕꯅꯤ꯫ WhatsAppꯇ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ WhatsAppꯇ ꯆꯪꯕꯗ ꯁꯨꯃꯥꯏꯅ ꯊꯣꯔꯛꯑꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯊꯣꯔꯛꯑꯅꯤ꯫ ꯑꯗꯨꯒ ꯁꯤ ꯌꯦꯠꯂꯣꯝꯒꯤ ꯃꯇꯥꯏ ꯊꯪꯕ ꯗꯣꯠ ꯑꯍꯨꯝꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤ ꯅ꯭ꯌꯨ ꯒ꯭ꯔꯨꯞꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗꯒꯤ ꯅꯪꯒꯤ ꯀꯟꯇꯦꯛ ꯃꯌꯥꯝꯗꯨꯗꯒꯤ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯑꯦꯔꯣ ꯑꯁꯣꯝꯗ ꯀꯥꯞꯊꯣꯛꯄꯁꯤꯗ ꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗ ꯅꯪꯅ ꯒ꯭ꯔꯨꯞ ꯃꯃꯤꯡ ꯊꯣꯟꯅꯤꯡꯕꯗꯨ ꯁꯤꯗ ꯇꯥꯏꯞ ꯒ꯭ꯔꯨꯞ ꯁꯕꯖꯦꯛ ꯍꯤꯌꯔ ꯍꯥꯏꯕꯁꯤꯗ ꯊꯣꯟꯕꯤꯔꯣ꯫ ꯃꯅꯤꯄꯨꯔ ꯀꯣꯄꯤ ꯑꯦꯟ ꯄꯦꯁ ꯍꯤꯌꯔ ꯊꯣꯜꯂꯦꯀꯣ꯫ ꯍꯦꯟꯈ꯭ꯔꯦ ꯆꯟꯗ꯭ꯔꯦ ꯁꯤ ꯊꯣꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗ ꯇꯤꯛ ꯃꯥꯔꯛ ꯑꯃ ꯎꯠꯂꯤꯕꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯁꯦꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯁꯤ ꯂꯩꯔꯦꯀꯣ꯫ ꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯒ꯭ꯔꯨꯞꯁꯤꯗ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯟꯚꯥꯏꯠ ꯚꯤꯌꯥ ꯂꯤꯡ ꯍꯥꯏꯕꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗ WhatsAppꯇ ꯁꯤꯌꯔ ꯇꯧꯒꯦꯔꯥ ꯑꯗꯨꯒ ꯁꯤꯌꯔ ꯂꯤꯡ ꯆꯪꯉꯒ ꯐꯦꯁꯕꯨꯛꯇ ꯇꯧꯒꯦꯔꯥ WhatsAppꯇ ꯇꯧꯒꯦꯔꯥ ꯃꯦꯁꯦꯟꯖꯔꯗ ꯇꯧꯒꯦꯔꯥ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯁꯤꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯑꯦꯗ ꯇꯧꯕꯤꯔꯣ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯥꯏꯕꯗꯤ ꯁꯤ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯅꯤꯡꯕ ꯃꯤꯈꯩꯗꯣ ꯑꯗꯨꯝ ꯂꯤꯡꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯔꯛꯑꯅꯤ꯫ ꯑꯗꯨꯒ ꯌꯥꯎꯅꯤꯡꯗꯕꯁꯤꯡꯅ ꯂꯤꯡꯁꯤꯗ ꯆꯪꯉꯛꯑꯔꯣꯏ ꯁꯤꯅꯤ꯫ ꯑꯗꯨꯒ ꯔꯤꯃꯨꯚ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯦꯗꯃꯤꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯅꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫